December ki date 14 da akoi leikhidraba khulga pa inaw si akoi youth ama oi banina ai hak su youth ama oi banina ma ki misi asigi matang da ai hak support taw kham thui hai ba ki wakalon da ngasi ofam asida civic protest ase sauga balak sabani pakha ta badaina thamjani bo afam di hauzik state asida leiriba issue sing hai ba tare khulga pai si naw sing da khut thara iba aduga akoi yelhau mi sing da haba punba amadi mafam marang khamdana hatba tupana singba tabak thorom mayam ama chatharak libase akoi mi ahum dagi hawrakiba irang asida maram oirakanta irang asida hakthengna maichak piriba maichak habliba kupi MLA tara haiba tare makoi tarana akoi central government ta state asida amuk hana afaspa thamjilakna ba makoina engage tawkiba adugi matungina handak ase ikhang khangawdana state asida afaspa lakraba matung adugi lakraba matung maduna pirakwa khudol ama oina akoi kulnga ko inaw ase leikidabani haiba wafam sina ihangna hamada thamjari maru oina hojik tholiba issue sing ase issue amagi mathangda issue amagi mathangda issue ama mamangda leikirba issue mayam ase ama loisanabo honaringaida ama divert tongnaba makal makha kayagi state government ki side tagi so honarabara haibase aihak sagi side tagi so hangjaningba wahang amadi leijai adumoinamak hojik leiriba khulngakpa inaw ase mahak leikidre mahak leikidaba asiga mari leinana ichilinaw taruk amasu phajalaga leiri haibaki paw amasu aikoina tajai adugi damakta so family mayam hojik hoje jena dana yam kana honari asigi matangda mangani suraba asi phawbada state government ki side tagi hiram asiga mari leinana chap chaba response ama phawba mari leinaba singa pibidaba JAC pibidaba asina maram oirakanda issue ase hena chawthoraknabagi damakta achawa machak ama oihalle aduna hojik laksaningi bo wafamadi wafam asidi maruoina hojik tholiba issue ase maruoina hena maitai furupse atamnana yosananaba honnarakliba akoigi kuki khulai paiba sing ase takthoknaba honnaribase maruoina khulngakpa silinaw sing asinani khulngakpa silinaw sing ase leiramdragadi akoina tambaki mafam kaya da chathok chasan tawriba aikoina nomagi hingdaba yadraba thabak thoram kaya ama tawribase khulngakpa silinaw sing sigi matengna tawribani haibase lebak miyamna so he kauthokpagum tawi masi khulngakpa silinaw ama ngasidi leikidre masigi makha tarakpada so atai kari karam oirakadagi haiba pibam se tambangamdabagi pibam amada so leirabanina aikoi leiriba public singse miyam se mikap thopagi matam ama oire khal makha kaya gi khongjang sing changchalaba asi phawbada aikoi mari leinaba miyoi sing unaraga issue asigi matangda phaminaraga wari sanabagi poda ma state government ki side tagi lokhalakta haibase manipur miyam singnabani maru oina youth pumnamakku singnabani haiba wafam ase thamjari aina mamangda so haijakre state asida leiriba issue sing ase loisinba ngamoidaba oiragadi amadi praja miyam ngakpi sembiba ngamoidaba oiragadi aikoi honorable CM aikoi kudakta mahangna pairiba post resign tabom thoi manipur miyam ngakpa senba ngamgadaba mioi amada phamsinabiraga manipur se mahausa gumtangdu leitaba hanjil halaknaba honabada adomgi su chauraba thaudang ado lobiyu ngamoidaba potadi kanjalaga manipur miyam tumna mangna naba honabiganu haiba wafam se hang aron thamjari